Ngasi phongkiba tongan-tonganba pausising amadi social media dagi phangba pausingi update pijeri ahanbada maroiba pau Churachandpur gi S Colon Henglepta Kulai Paiba Masel Kulthongnabagi Thokdoktagi UKNA gi Kedar Taruk Phakre Hari Barma gi refugee kaya ama naungna Mizoram gi border romda sensinba Hongnakre Kuki gi mioi amana lakhiba lupa lising tara nipal Kuki gi naha amana amuk kanduna mapuda sinarakre Mary Kongi yumdagi lak kaya gi mamal oigadaba potchai sing lut tawkhre RK production gi laikai dagi miyamda karigumba wafam khara thamlagli masiga loinana Kuki singi demand kaidongaida compromise tawroi Chandel da Manipur police ki convoy amada Kuki singna mob attack chathakre Kortuna ngasi separate dega mari lenana Imphal Dimapur lambi pung 12 gi total shutdown Louthokhre singtam thong manana chakwalaba khaktada chakwatpa lamdam ama haibadu oigadabani haina okram ibobina phongdorali lupa lakh tara gi ransom gi demand da phakiba ani police na rescue tawkhre chenaba phare lakhiba gari yauna mioi ama number 4 ga konana phare gari puran bagi mioi anisu makoina puran khiba gari singa konana phare University Yankai Mari defaulter ni haina Louthokhre Manipur gi private university ahum yaure Numet kudingi India gi lambi sing kudong thibagi thokdokta mi chamri humbudra mari siri Saisakpa tapcha jenta Ras Medicity da hospitalize tawkhre laikanari tha asida Manipur yauna India pumbada akanba nong suragani haina IMD na phongdorakli Hauzik pau sandongna pijari Churachandpur gi S Colon Henglepta Kuki Khulai Paiba Masel mot tinaraktabadagi khana chainaba thokpagi matamda UKNA gi Kedar Taruk Pharaga Pukre Hari Ningsingba Yabadi Mamangtha September da India gi Prime Minister Narendra Modi Manipur da laklamba matamda ahanba oina Churachandpur da chatuna miyam tinba mifamda wangangki aduga Kuki gi MLA sing IDP sing unaramki aduga Kuki gi separate administration support tawriba group amataga unakidaba amadi separate administration gi matangda wa amata nganglamdabagi matangda Kuki singi marakta khoirangba khoisaunaba nongmagi hengalakpaga loinana Kuki khulai paiba singi marakta khoisaunaba khatnaba chainaba khut thanaba na singba thokdoksing Sisipurda nongma kangdana thokli India gi PM Modi da Kuki singna thamlamba thajaba pumba mangle haina maming haidokningdaba Kuki singna phongdorakli Myanmar gi Pakoka amadi Yasikyo area da laiba PDF singi kemta military army na air strike yauna bomgi akanba attack chathaduna PDF amadi TNLA gi kem kaya thugaibada PDF amadi TNLA gi kedar manga sire tara manga hena asok apan yaurokpadagi mafam maduda leiramba Kuki refugee kaya ama Mizoram border romda nongna chensinnakre hairi Churachandpur gi Maitai singna leiramba Mandop Laikai changloba Maitai pangal Monsur Helal Koba Masagi Chahi Yankai Rom Suraba Ahal Amadagi Mafam Maduda Leiramba Kuki Nisada Laisuraba Khonmi Thang Haukip Koba Naha Amana Nam Haba Amadi Kihanduna Lupa Lising Taranipan Munhauki Thokriba Thodok Asigi Matangda Muslim Ahan Asina Tawung Kangdana Leiringaida Lambida Lakpa Kuki gi Naha Sonlain Than Kuki Koba Naha Asina Kangbadagi Wari Pumba Liki Madugi Matung Khonmithang Haukip Koba Kuki gi naha asina munkriba lupa lising taranipal adu lawduna Muslim gi ahan asida sinabiraki thodok asigi matangda ahal asina sonlai thang Kuki bu thagatpa phongdorakli Masak khangdaba singna Mericom gi yumdagi lupa lakh kaya gi man oigadaba pochai sing lut tawkhre hari RK production da miyamna sirakliba maralgi matangda RK production gi laikai amadi khulgi nupi marup nupa marup club sing yauna mifam pangtoktuna warep kaya lokhre masa ngamdaduna hospitalize tawkhiba adubu mina lummaga furakibani haina sandokliba asi laibak thibani masi tawbiganu haina laikai adomgi miyamna appeal tawrakli nupi nang natte dangi nakhapona oidabni khangge padamni khangde sandoriba mayamse segi matakta sokona tobina lelor nasana khangda noisu karino haba thigalaga sentoro achamba khati tawsiga dorke
Hauzik pauchigi pausing amuk sandongna pijari kanglupki irangna maram oiraga lanjena duna tongan tongan mamapam singda changjapam loduna leiriba IDP sing amuk hana mahusagi punsida khunda leita hanbaga loinana Kuki jo singi autonomy demand pigedabani Kuki jo singna taliba demand asi kaidongaida compromise tawba tawroi Kuki jo singi apambagi mayokta laurakpa warep singi mayokta chapchana leigani government ki maikaidagi chahi asigi December phawbagi manungda IDP sing mayumda hanjan handuna relief camp sing thingjilagani haiba wapam wahan thok laite haina Kuki Liberation Army led Kholungi Information and Publicity Secretary Jalaimang Kuki na press ta thadokpa chirol amana hairi chirol asina makata na hai panelistics government ki matam adu loikhre Kuki jo singi dignity amasung apamba sing kaidongaida negotiate tawroi aikoi isa itomtana Kuki jo IDP sing mai pangna khunda leita hanba ngami Kuki jo sing na taliba separate administration ki demand asi IDP singi safe amasung dignity sing adu amuk hanna halagnabagi damaktani chapchaba administrative framework ama yaudana resettlement process asi wahantok lairoi IDP sing makoi gi maramda hanjin handuna resettlement tahondringai mamangda Kuki jo singi fundamental demand sing asi government of India na masak khangna kokhanba honagadabani separate administration lingmagi demand asi Kuki jo singi yaifanaba amasung protection gi damaktani maram asina central government ki maikaidagi Kuki jo singi yaifanabagi damakta autonomy pigedabani maikoigi resource allocation amasung utilization gi thabak singda full agency pibagi mathau tai maram aduna government ki maikaidagi hiram asigi matangda mathau taba support pigedabani makoigi oiba wafam singda kanagumba amatana khut thingjinba tawdana manage tawhongadabani hairi Chandel district ki Sakpi Karong subdivision ke manung chanba Longja village ta drug amasung khuchugulai kaya puthok pochin tawre haibagi akhanaba paw ama phangbadagi ngarang nomidang Chandel district police ki additional SP na lead toba team ama mafam aduda sangsinduna operation chathanaba honabada yamlaba Kuki nupi singna lambi thingduna mob attack chathakre thodok aduda additional SP ki gari yauna police ki gari ahum amang ata thoki adummakpu kanagumba amatadi asok apan yaukhide hairi thodok adugi matangda fresh na paugi matung inna Longja village asi Indo Myanmar border gi maya nakna leiriba Kuki singna taba khul amani ngarang numidang pung 7:30 rom tabadagi hauna Chandel gi additional SP na lead tawba team amana mafam aduda aina yadaba mawongda thabak kaya chathariba adu fanaba operation chathanaba honabada yamlaba Kuki nupi sing na police ki gari sing adugi convoy adugi mamangda thatuna thamki loinana makhatana chalandana ba khonaki thawdok aduna maram oiraga police amasung protester sing adugi marakta chauna muknaba thoki loinana Kuki nupi sing aduna mob attack chatharakiba aduna maram oiraga police ki gari sing adu amang ata thokibani hari thawdok aduna maram oiraga police team sing adu mafam adudagi handorakre amaromda October gi tarik ahum ngasi asi court-na separation day haina palan pangthokadoriba asiga mari lainana Manipur gi lifeline oiriba national highway to Imphal Dimapur lambi October ahumgi ayuk pung 3 tagi numidang wairam pung 3 phawba complete shutdown Louthokhre inkomja lisingani kolumdogi me ahumdagi thoklakiba kanglupki irang asigi manungda laikhidraba Kuki gi miyoi kaya adugi mafamda ikai kumnaba utpa oina tha khudingi tang ahum asi kotuna separation day haina palan pangthoktuna lakli Committee on Tribal Unity Sada Hills na ngasi separation day observe tawbaga loinana state asigi lifeline ama oiriba national highway to Imphal Dimapur lambi paringda ngasi ayuk pung 3 tagi numidang wairam pung 3 phawba total shutdown gi khongjang sangsinkhre kotu gi maikei dagi thadorokpa public notice amana hai non tribal community singna Kuki jo singi ngamkhaida changsilakiba landa ngamkhai ngak senaba honabada sangsinkhiba khongjangda laikidraba amadi achok apan nangkraba Kuki jogi hero singi mapamda ikai khumnaba utpa amadi makoigi thawna adubu thagatpa phongdoktuna haukiba chahi ahum asida me ahumbu separation day haina pangthoktuna lakpagum madugi saruk ama oina ngasi separation day gi thorom mapung phana pangthokpaga loinana Bharat lengangna Kuki jo community singi physically and demographically separate pinaba taksingani hairi cherosin makata na hai ngasi pangthokadoriba thorom aduga mari lainana business establishment sing academic institution amasung market sing thong lonabasu khangan khibaga loinana medical emergency amasung thorom adugi oina chathok chasin tawba singidi athingba sina piroi hairi
lamdam asida ching amasung tam animak thong manana chakhotlaba matam khakta chakotpa state ama haibadu oigadabani city khakta chakotlaga Manipur chakhotle haiba yaroi haina MPCC na sinduna Congress babunda pangthokiba Mahatma Gandhi gi chamaga Yankai Taruk Suba World Anniversary Thoranga Mari Lainana former CM O Ibobina Phongdokre Mahangna Hai Hauzik Leiriba PR government Asibu Center gi Makada Sasan Tawinaba BJP Lengaka Chap Mane Mamangi BJP Lengangna Sing the Chalu Kungang the Chalu Haina Laurabasu local body amasung ADC gi Mikal Amata Pangthoktana Namchinduna Thamli Makoi gi Purit Khawdagi Puthoklaga elected members sing adu Hapana Chakot Thorangi Tabaksing Amata Kumang Choksinbak Ngamdre Congress na state asida Lengak Sasan Tauringai Matamda Chingi Lamda 6 schedule Chanadriba Makai ADC Mikal Pangthokpa Yaroi Haina Athingba Thamduna Leiramki Adubu Bharat Sarkar gi Mihut Sing Yauna Chingi Miyoi Sing Aduga Phaminaduna Wari Chanaraba Matung 6 schedule Chanahanbadagi Henna ADC na Ahenba schedule Kaya Pirambadu Yenglaga ADC gi Mikal Pangthokibani Adubu BJP Lengak Asina Ngasi Phawba local body amasung ADC gi Mikal Singh pangthoktana namsinduna thamli masina maram oiraga local body singi mihut singna Supreme Court ta case phawba thengnari marak asida Manipur High Court na tha taruki manungda local body singi Mikal pangthokadabani haina directive pirakpa laikre Congress ki apambadi Court ki directive adu in matung inna athuba matamda pending leiriba election sing asi state government na pangthokadabani madu khaktada state asigi rural area singda mapung phana development purakpa ngamgani haiki pangthokliba Mahatma Gandhi gi mapo kumon thorom aduga mari leinana Mahatma Gandhi na Bharat maning makha tamanbagi damak non violence ki khongjang changsin khiba kaya adubu singthaki Lupa lakh taragi ransom gi demand ga mari lainana khulai paiba singna fakhiba mioi ani Manipur police na Thawal district ki Lilong police station gi manung chanba Lilong dolai thabi de leiba nga gi farm amadagi rescue tawkre loinana thodok aduda chenaba mioi amasu Waithau part area dagi phagat pangam khre pharaba mioi adugi mamingna MD Somtal Ahmad Sahi kunmanga kawi Lilong Sangomsang Sektu Karong dagini mioi asidagi Aadhaar card ama amasung mobile phone ama recover tawre makhatana accused sing aduna victim asibu phajinduna thamliba ngagi farm adudagi DBBL gangi maru manga su recover tawre thodok aduda chenariba atopa mioi sing adubusu phaba ngamnaba MD Sultan Ahmad ki mathakta investigation gi thabak chathari hari Masakang daba mioi singna hokiba September 19 Nongmai numita Imphal gi area dagi namduna munkhibani haiba thar gari adu ngarang numidang Thobal district police commando gi kangbuna recover tawba ngamkibaga loinana gari adu mayai kaba nisha sing puthok pusin tawbada sijinarambaga loinana tongan ba sapon cap kunda hapa number 4 singa konana mioi ama phagatpa ngamle hari police dagi pangba pawgi matungina Nungthil pung mari makai rom taba matamda Thobal district police commando gi kangona duty tawringaida yamna chingnaningai oiba mongda thar gari registration number AS26F 0807 asi khamduna check tawba matamda gari aduda tonglakpa Lilong Yangbi lekai dagi haujikna Lilong hangam thabi de leiba MD Imas Ahmad chai kumapan phabaga loinana wahang pang chathagi maduda gari adu Imphal area dagi huralakpani haibasu khangba ngamki police ki kanguna makhatana gari aduda trijin humjin bagi thabak chathabada sapon cap kunda haptuna purakhiba heroin gram 243 mobile phone ama sim card ani Aadhaar card ama lupa 100 yawba wallet amasung phagatpa ngamki University Grants Commission UCC na State Private University Yankai Mari defaulter ni haina Louthokhre manungda Manipur dagi University ahum yaure UGC Act 1953 ki section 32 gi makada mathau taba information sing piraktabagi damakta defaulter ni haina Louthokhre Manipur gi private university ahum adudi Asian International University Bir Tikendrajit University amasung Manipur International University ni UGC gi guideline matung inna private university singna apiba matamgi manungda mathau taba information sing pikhalakadabani UGC Act 1953 ki matung inna commission asigi website ta mathau taba information pumnamak upload tawgadabani aduga private university yankai mari ne hairiba information sing matam chana commission gi website ta upload tawrakhide UGC na defaulter ni haina Louthokhre university sing adugi manungda Assam gi Kansi Guru Adhyamatik Vidyalaya
बिहार की एमईटी यूनिवर्सिटी छत्तीसगढ़ की अंजुया यूनिवर्सिटी गोवा की इंडिया इंटरनेशनल यूनिवर्सिटी सु याउरी इंडिया की तोंगान तोंगान मफम खुदिंगमक्ता नुमित खुदिंगी ओइना लंबी की खुदोंथीबा थौदोक थोकपगी चांग वांखलगली मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज की रिपोर्ट की मतुंग इना कुमजा लिसिंग अनि कुलुमदोइदा लंबी की खुदोंथीबा थौदोक थोकपगी चांग चादा 4.2 हेंगलक्तुना सही अदुदा एक्सीडेंट लाख निपान लिसिंग मरिफु चमंगा मरिफु हुमदोई थोखिबगा लोइनाना मियोय लाख अमा लिसिंग हुमबुद्रा निथोय चनिपान मरिफुद्रा सीखी हारी कुमजा लिसिंग अनि कुनिथोयगा चांगदमनादुना येंगबदा लंबी की खुदोंथीबा थौदोकता मी सीबगी चांग चादा 2.6 हेंगलखी असोक अपन नंगबगी चांगना चादा 4.1 हेंगलक्तुना मियोय लाख मरी लिसिंग हुमपुनितोय चनिपान कुनमंगा असोक अपन नंखी हाइना रिपोर्ट अदुदा पल्ली नोंगमगी चांगदा पाथोकपा ताराबदी नुमित खुदिंगी रोड एक्सीडेंट मी लिसिंग अमगा चहुम 38 सीखिबा गा लोइनाना थोकिबा थौदोक सिंगल लोइनाना मियोय चामरी हुमबुद्रा मरी नुमित खुदिंगी सीरी पुंगदा पारगना पुंग खुदिंगी एक्सीडेंट यांखै मंगा थोकतुना मियोय कुन सीखी हाइना रिपोर्ट असिना फोंदोकली सुप्रीम कोर्ट न पीखिबा याथंग अमगी मतुंग इना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज ना कुमजा लिसिंग अनि कुलुमदोइगी ओइना इंडिया दा थोकिबा रोड एक्सीडेंट की मपुंग फाबा रिपोर्ट अमा फोंगलखिबनी रिपोर्ट अदुगी मतुंग इना कुमजा लिसिंग अनि कुनिथोइदा लंबी की खुदोंथीबा थौदोक लाख अमा लिसिंग यांखै मंगा चात्रेट मरिफु माथोय थोकी अदुगा कुमजा लिसिंग अनि कुलुमदोइददी थौदोक लाख अमा लिसिंग हुमफु चमंगा सुमना मापन थोकतुना एक्सीडेंट थोकपगी चांग चादा 3.4 दा हेंगलखी कुमजा लिसिंग अनि कुलुमदोइदा थोकिबा लंबी की खुदोंथीबा थौदोक सिंगी मनुंगदा चादा 35.80 नेशनल हाईवे सिंगदा थोकिबनी नेशनल हाईवे सिंगदा लंबी की खुदोंथीबा थौदोक लिसिंग यांकै तरेट चामरी हुमफु तरेट थोकी स्टेट हाईवे सिंगदना थौदोक लिसिंग 53 चमंगा मरिफु 35 अमसु अतै लंबी सिंगदा थौदोक ओइना लिसिंग हुमफु तरुक चामरी निफु तरेट थोकी हाइना रिपोर्ट असिदा पल्ली ट्रैफिक की कांगलोन ngang chattabagi matangda report asina hai kumja lising ani kulhumdoida lambi gi khudongthiba thogdok ayamba traffic ki rule ningthina ngaktabana thokhibani chahi aduda accident thokpagi sikiba apunba missing gi chada humphunipal di traffic ki rule ningthina ngaktaba amasu gari ka hena yangna thobadagi accident thokpada sikibani wrong side gari thobagi accident thokduna sikibagi chang chada yang मंगा पॉइंट मंगानी नुंगनांग निगाई ओइबा वाफमदी लंबी की खुदोंथीबा थौदोक सिंगदा सीकिबा मियोय अयामबना चाही नौरिबा नहारोल ngakta ओइरी कुमजा लिसिंग अनि कुलुमदोइदा लंबी की खुदोंथीबा थौदोक सिंगदा सीकिबा अपुनबा मिसिंग की चादा 63.3 दी मसागी चाही 19 दगी 95 फावबगी मनुंगदा लेबा नहा ngaktani हारिबा चाही अदुदा थोकिबा लंबी की खुदोंथीबा थौदोक सिंगदा अंगांग लिसिंग मापन चामरी मरिफु मापल सीखी इंडिया गवर्नमेंट चाही कयागी ममांगदगी हौना लंबी की खुदोंथीबा थौदोक थोखनदनबा अखनबा थौरांग कया लोखटलबसु एक्सीडेंट मी सीबगी चांगदी चाही खुदिंगी हेंगलगली कांखोंग अनि पानबा गाड़ी एक्सीडेंट थोकबदा नुमित खुदिंगी अंगांग 13 सीरी हाइनासु रिपोर्ट असिना मखाताना फोंदोकली सैसकपा तप्ता जयंता ngarang numidang wairam masa nungairaktabadagi ras medicity da pukatuna laikanari hospital asigi doctor singna phongdoropagi matungina mahak haujikti khudong thiningai oidre hairi mahak bp stroke toba nate social media platform kharada mahak stroke tore haina sandorakli ba wafam adu aranmani mahak ki kok ki sarukta singli ama phunjillakpadagi masa nungairaktabagi thodok adu thorakpani haujik makti madu karisu mipainingai oidre tapta jayantagi anabagi phibam yengsinba lakiba एसीगी एमएलए सोसिंद्रोना पॉमित सिंह हाईकी मदुदी महाकी कंसर्ट अमा इम्फाल ईस्ट डिस्ट्रिक्ट की हप्ता कंजईबुंगदा पांगथोकननबा सेम सादुना लोइरुरबनी अदुबो अथॉरिटी की माइकैदगी अयाबा पिरखिदे मरम अदुना महाकी असेंबली कॉन्स्टिट्युएंसी की मफम अमदा होंगलखी मदु ngamnanaba honabada mahak yamna waki maduna maram oiraga masa nungairakidabani thuna yangna mahaki anaba phagalakpa oirasanu hairi इंडिया की क्लाइमेट सिस्टम दा चाउना अहोंबा पुदुना लाकलिबा साउथ वेस्ट मॉनसून सीजन असी लोइख्रबसु रिक्रिएटिंग मॉनसून की नोंग पुबा नुंगसित अदुम मतम चाना हलक्तबना मरम ओइरगा मॉनसून असिगी हौरकपम बे ऑफ बंगाल दा डिप्रेशन सिंग थोकतुना इंडिया की नोंपोक थंगबा सरुक खा नोंपोक थंगबा सरुक अमदी कोस्टल की एरिया सिंगदा कुमसी चाही असी नोंग लेपतना चुबना मरम ओइरगा खुदोंग चादबा कया मायोक नहली हाइना इंडियन मेट्रोलॉजिकल डिपार्टमेंट की रिपोर्ट अमना फोंदोरगली
statement asina September 13 da thokiba report amagi matung inna India lebak pumbada normal oina nong chugadaba nongjudagi chang yamna wangna nong chubadagi India ge mafam ayambada monsoon season gum ising isaw mayoknaba leptri masigi maru oiba maramdi June July da nong puba southwest monsoon asi India ge subcontinent fauraga sitkiba nungsit adu Himalayan range na amuk ngakthoklaba matung India ge subcontinent tamna chilaktuna recreating monsoon oina India ge subcontinent ta nong likna chuhanduna Bay of Bengal tamna paikigadaba adu haujik phawba recreating monsoon asi India ge subcontinent ta Europe leitri maramasina northwest monsoon asi Bay of Bengal da nongna form tawduna low pressure sing ohenbaga loinana India gi nongpok thangba charuk central amasung nongchup thangba coastal state singda akanba nong sukigani haina IMD gi report asina phongdorakli Makatarakpa pauda Ukhrul district ta lairaba singi imung lising ama yum sagadori Manipur Development Authority amasung Kerala da base tawba NGO High Range Rural Development Society ga kuchamnaduna khungangi lam amasung tribal singi lam singda khundariba lairaba imung manung singi punsi mahing phagat hannabagi pandamda Ukhrul district ta imung lising amagi yum sagadori scheme asi Nagaland Manipur amasung Arunachal Pradesh ta active oiriba political party ga Naga People's Front na lokolakpa khongthang amada Manipur gi Ukhrul district ta imung lising amagi set amasung direl oiba yum lising ama saduna lairaba pankhaigi makhada leiba imung singda khudongchaba piragani hairi scheme masina mai pakna Ukhrul district asida purakpa ngamanabagi damak maru oina Ukhrul AC gi MLA Ram Muibabu NPF na thagatpa phongdorokpaga loinana khongthang asi community amasung implementing agency singa kuchamnana pangthokpadagi ngamankhibani hari NPF na makhatana phongdorokpada implementing agency oiriba MDA amasung HRDS singda appeal tawraduna asigumba scheme asi Manipur gi atopa hills district singda maru oina Churachandpur Kangpokbi amadi Imphal Valley gi mapam kharada irang asina maram oiraga yum makai tumna manghan khraba imung manung singda emphasis pibi duna scheme asi mayumage lejadraba miyoi singi oinasu sabinaba appeal tawri Langmai Tet khungangi yum kharada loiba okta laina sandorokpadagi CSF vaccine KHUT Thobal district ke manung channa leiriba Lamai Tet ta khungang asigi akoibada leiriba khun kharada yumda loiba ok singda laina ama pak channa sandorakliba asi mangjaunana thingnabagi damak khungang asigi yum singda loiriba ok singda pak channa CSF vaccine KHUT haina Lamai Tet Youth Development Association gi president Rajesh Maibamna press ta thadokpa chirol amana hairakli chirosin makhatana hai pangthokkiba vaccine on program asi Department of Veterinary and Animal Husbandry Department of Manipur gi makhada Lairiba District Veterinary Office Thobal Joint Director E Sitaljit Singhi meeting makhada pangthokibani ngasigi vaccination program asida limited youth development ki volunteer singna mateng pangchinduna ok chamga kun romda vaccine kapthoki hairi banba yabadi thodok asida leiriba kunja singna loiriba ok sing asida fanglakpa sendong kharana macha masu lairik tamba achoba mateng oijaribani hairikli Makatarakpa pauda miyamna bot piraga thagalakpani haibasi khangna thabak tausi haina karam siamna phongdorakli Laikai ama chakwatnaba honabada maduda leiriba councillor member amasung MLA singi achoba thodang lei councillor member amasung MLA sing asigi miyamna bot piraga thagalakpani haibasi khangna thabak tausi haina Langthabal kendragi MLA Karam Siamna mahaki kendragi manung chana leiriba Mairen Khong Rising Club Lilong Chajing Mairen Khong Laikai na sinduna club asigi nongna saba loiraba shopping complex sangabaga mari leinana haukiba lisingani taramapal dagi lisingani kunmanga fabugi class 10 amasung 12 ki exam da mark wangna phanglak mahiroi sing amasung sana khonabagi lamda mingchat purakhraba sanaroi sing miyam khangna ikai khumnaba utpagi thorom amada ikai khumnaba utkhre man makata na hai
Mairen Khong Club ki hauzik thau puriba mioising asigi daita asi ubada peningai oi soktaba naidana lekai asigi chakot thoranga mari leinana chen chongduna khonaribasi ubada apenba faujai lekai asida leiriba mioi kayagi lamchat sajat sana khonabagi amasung atai hiram khudingda awonba chakotpa ama puraknaba khonabada club amagi thodang yamna chawi masingmak Mairen Khonggi Rising Club asina mapung phana pangthokpa ui amaromda chakot thorangi thabak kudingmak MLA khaktada inthokpagi mahut lekai asigi miyamga punna tathok tasin tawminaduna thabak tawminaba changi Mairen Khonggi kaithel asibu hinghanba haibasi mafam asigi miyam amasung ahal laman singi mateng mathok tai lekai khungang chakot hansi harabadi lekai asigi ahal laman naha sing punna khana nainaduna honaminaba changi thormaduda saruk yakiba nauria pakhang lakpa kendragi MLA soraisam ongbi kebi sanana phongdokpada Mairen Khong Rising Club ki shopping complex sariba mafam asi yamna mafam chaba amani club ama hinghanba amasung chakothanba haibasi lamdam adugi amasung lekai gi miyamna maru oiba tawde yadraba thodang amani lebaki thodang khoding makta club na loriba thodang asisu yamna chawi langtabal kendra asigi damak MLA karam syamna paikatliba thabak thoram sing asi ubada apenba fawi kendra asigi oina karam syam gumba mioi ama phangjabasi yamna chakthok chaningai ni state asigi kendra khumpu leiriba asigi MLA singi manungdasu MLA Karam Syam asi khwaidagi daita leina thabak tawba haikhiba wa ngakpa commitment leiba misak amani haibada haimanba thokloi award fangadoriba lekai asigi mahiroi singnasu makhoigi tungi lakadoriba amasung thengnagadaba competitive exam kayagi damak lairik laisugi lamda hena thawai yauna kanna honaduna lekai asida natana lamdam asigi mingchat porakpa ngamnaba honaba mathau tai haiki